pizari ising na thumlaba mafam ayambadasu ising kangthaba haunaragle mafam kayada Manipur Fire Service na miyamgi thagnaba ising mateng pangli Health Department nasu lemna medical camp sing pangthokli Malemgi mafam ataida ngasi World Environment Day gi thoram pangthokna bagum ngasi Manipur gi mafam kayadasu numit thoram asi pangthoknari Amadi Bangladesh da lal horiba parbotiyo Satyagram jana samadhi samiti gi nupi ahum yauna loop asigi asokpa mioi 16 Agartala City Police na Tripura Medical College manaktagi phagatpa ngamkhre Khurumjari ISCOM Manipuri Paumiyeng tabiri basingbu taramna oksari hauzik paumacha khaina pizari Imphal Phawduna Cheliba Turel Singi Imai Tapna Tamna Hanthakibana Hauzik Ising na Thumlaba Mafam Ayambadasu Ising Kangthaba Haunaragle Adumakpu Lamdam Asida Ising Ichau Thoklakhiba Asida Ngarang Phawbada Anauba Laikai Hompunithoi Amagasu Ising Thumjinki Hairi Directorate of Relief and Disaster Management na Thokiba Cherol Amagi Matung Ina Ngarang Phawbada Laikai Satruk Nimpu Humdoi Sokhanki Amadi Haukiba Pungkun Marida Nauna Laikai Hompunithoi Sokhanduna Hauzik Phawbada Ichau Asina Sokhankiba Laikai Chatreka Sumna Manga Yaure Hairi Haukiba Pungkun Marida Mioi Chamapanga Nipan Ising Ichauna Sokhanki Ngarang Phawbada Mioi Lak Amaga Lising Humpu Manga Chanipan Humpudra Mapan Sokhankibani Amadi Nauna Mioi Chamapanga Nipan Sokhanduna Hauzik Phawbada Punna Mioi Lak Amaga Lising Humpunipan Chatret Marifu Taret Ichau Asina Sokhalli Haukiba Pungkun Marida Yum Chamaga Nimpumapan Mang Takhankiba Asi Tharaga Hauzik Phawbada Punna Ichau Asida Yum Lising Kuntra Mangaga Chahum Nimpunithoi Mang Takhankre Ichau Asina Thumjinkiba Mafam Singdagi Mioi Chamaga Marifu Safagadaba Mafam Singda Hondoraki Amadi Haukiba Pungkun Mari Asida Satara Sikre Amadi Lau Uba Yaba Mafam Hector Kuntrani Toiga Point Nipan Nauna Isingna Thumjinkre Ichau Asina Haukiba Pung Kunmarida Tongan ba structure Tara Mang Takhanki Amadi Mafam Kayada landslide ki Thogdok Nimputare Thoki Haina Directorate Asigi Cherol Asina Makha Tarakli Tha taruk khakta ngairiba angang ama masakana ngamsilaktabadagi Manipur Fire Service ki rescue team amana matam chana lauthораktuna doctor gi manakta khudakta puduna layengbada achauba mateng ama tawba ngamkhre thogdok asi ngarang numidang athengbada hauji ising thumduna leiriba wangkhai mayum lekaida leiba wangkhai mayum Susanti Devi Kaubi asigi tha taruk khakta ngairiba angang asi masakan na ngamsilaktre mateng pangbiu haina Manipur Fire Service ta pau pirakpadagi Fire Service ki team asina ambulance rescue boat na chingba khudakta puduna mama macha adubu tekta kaidana arambai tengol amadi CRPF ki mateng yauna puthorakhi tungda team asina chingmairongda leiba angang layeng liba doctor TH Nabachandra gi yumda puraktuna ana layeng sathahanki ambaromda Manipur Fire Service na ngarangsu ising thungkibadagi awaba kaya nangliba miyamgidamakta ahumlak suba tangkaki oina porompat nongmaibung ayangpali wangkhai kongba bazar amadi kongba irongi mafamsingda chatuna mioi kya safagadaba mafamsingda hondorakpagi thabak paikhatki loinana mafam kayada miyamna thakna chanaba ising singsu yanthokhi State asida hauzik thogliba ising ichau asina sokhalaba mafam singi mioi singna leiba tongan ba relief camp tara humdoida Manipur lenga ki health department na medical response piba oina lemna layeng bagi camp sing pangthokhibaga loinana mathau taba hidak langthak singsu lemna yanthokre ngarang lemna layeng bagi camp pangthokhiba mafam sing adudi Maitai Mek High School Ola Lampak IBST Dingku Road Youth Hostel Kumalampak Kongba Laisram Laikai Loksing Sanglen Kurai Singangwam Laikai Kurai Ningthawbum Laikai Kurai Laisram Laikai Kurai Sajor Laikai Basikong Torban Community Hall Basikong Kongba Irong Basikong Panthoibi Youth Club Khongampat Khunau Hayel Community Hall
Awang Sengmai Paro Community Hall amadi Kanglatonbini. Masigi mathakta Senapatida hangba mioi sa Manipur nipa leiriba ADC Relief Camp taso Health Department ki mioi singna lemna laying bagi camp su pangthokhi. Imphal East District ta handak numit khara nong leptana chu khibana maram oiduna turelgi longnambal kai khiba amasung isingi imai pathokna Chentharakhibadagi ising ichau thoktuna yum yauna tongan ba mafam singda miyamna khudong chadaba mayokna badagi saphagadaba mafam singda Sangjafam lauraga leiriba singda All Manipur PHED Contractor Association na nongmada sangdaba yadraba polam mateng pikhre. All Manipur PHED Contractor Association gi President Nongthombam Gandhi Singh Secretary L. Sarangajit Singh Anigi Lamjing Makhada District Asigi Manung Chanbada Leiriba Haingang Kurai Thongju Khetrigao Kendragi Khara Hena Sokhallaba Imung Singda Relief Material Oina Seng Achadao Thum Hawai Candle Thaknaba Ising Amasung Kang Hidakna Singba Polam Sing Pikhi. All Manipur PHED Contractor Association na Ising isauna sokhallaba mafam singi imung sing makhata nasu nongmada sangdaba yadraba polam makhata na mateng pibagi thabak sathakhigani polam sing asina isauna sokhanbadagi awaba tariba singi awat apa leiba kharada oirabasu mengkhatpa oina ba association gi member singna angamba mateng asi pibani hairi. RPI Atawalegi State Youth Committee na ising isaw asina maram oiraga awa ana taraba miyamgi mateng pangbagi makha satharakba oina ngarang Jungi tang mari lising ani kun mangada RPI Atawalegi State Youth Committee gi President Oinam Sital na lusingduna Manipur da handak thogliba ising isaw asina yum kai kaya thumjing khiduna tongan ba mafam singda changjafam lauduna leiba amadi relief camp singda leiriba miyamda thangnaba ising sing mateng pangkhi ngasigi mateng pangluba mafam sing adudi uchekon takhok mapalda yum thumkhiduna changjafam lauduna leiriba tongan ba mafam singda thangnaba ising mateng pangkhi makha satharakpada top khongnangkhong Relief Camp dasu thaknaba ising mateng pangkhi makha tabdasu RPI Atawale State Youth Committee na awaba tarba miyamgi angamba mateng pangkhi gani haina RPI Atawale Manipur State Youth Committee gi Publicity Secretary Michael Longjam na phongdorakli Manipur gi sing sawasina maram moiraga yung kai thunjan kitana leiba yadana phongdoraga tongan ba matam doina hangiba relief camp singda Tangjapam laguna leiriba aikoi imai pa imai sa marumapang angang ahalaman pipe na maksige aikoi mateng khado su pangjage angam bai na aikoi laksabani aikoi na ngasi tongan ba mafam singda hangiba relief camp khada aikoi changjaraga mayamgi mateng khara oina ba thangna sana na ba sing amadi tongan ba kolam angam ba aikoi ki site gi khara pangjabaga loina na aikoi handaki sing sausida nahan hek ho kunumitagi ngasi populetna tongan ba Manipuri mafam singda tongan ba jaga singda thoiba aikoi sing sausina maram moiraga mi kan ba mati pochai hondo kudasu RPI Athawale ge aikoi youth wing ge tongan ba aikoi team singna mateng pangduna lakli ngasi sisu aikoi leiriba aikoi youth wing singna aikoi kunsan jaraga tongan ba relief camp sing hangiba mafam sing asida aikoi chana thangna ba thilakku loina tongan mafam singda awana taba singda aikoi changjaduna aikoi mateng pangbagi thawak asi tawduna laksabani makha tana su aikoi angamba mateng aikoi RPI Athawale Malevgi mafam ataida ngasi June manga World Environment Day gi thoram pangthoknabagum Manipur gi mafam kayadasu numit thoram asi pangthoknari World Environment Day ga mari leinana ngasi Imphal East District ki manung chana leiriba Sabungkhok Playground da Khwai Ihul Foundation amasung Youth and Students Welfare Club amadi Sabungkhok ta leiriba mioi kaya ga loinana u chara kaya thakre ngasi gi World Environment Day gi thoram aduda Khwai Ihul Foundation gi Secretary Loktongbam Nilo
YSWC की प्रेसिडेंट चोंगथाम अमुजाव साबुंखोक विलेज डेवलपमेंट कमिटी की प्रेसिडेंट तेनसुबम पक्का साबुंखोक मैरापाइबी की सेक्रेटरी सेराम मेमचाना चिंगबा मरोइबा मियोय कियासु सरुक याखी ngasi वर्ल्ड इन्वायरमेंट डे गा मरी लेना सिनबा थौरम अदुदा इन्वायरमेंट एक्टिविटीज मनिकांता मुतुमनसु उचारा कया YSWC क्लब ता खुसिनरखी ngasi वर्ल्ड इन्वायरमेंट डे की थौरम अदुदा सरुक याखिबा ख्वाई इहुल फाउंडेशन की जनरल सेक्रेटरी लोकतोंगबम निलोना फोंदोखिबदा अखोइना ममांग सही कयादगी उचारा कया थाखरे अदुबु थारबा मतुंगदा हन्ना येंगबिदबना उचारा सिंह अदु हिंगबगी चांग असी यामना नेमी अखोइना थारिबा उचारा सिंह असे तंगाई फदना सेनबीबा मथौ ताई अमसोंग मालेमगी ओइना होंगलबलिबा अइंगसा असिदगी खरता ओइरबसु कनबा ngamnaba अखोइ पुमनमंगना होनमिनसे ngasi maksu मणिपुरगी सिंगी मफम कयादा उवा पाक्तकनाना यानथखिबना नोंग खजिक सुबदा तंपाक्ता इसाउगी अवाबा कया थोखलिबा असिदगी मतम खरगी मतुंगददी असिगुंबा खुदोंथिबा असि थोक्तनबा अखोइ पुमनमंगना होनमिनसी हाइखि फाउंडेशन असिगी मेंबर असिनी वाइखोमना हाइखिबदा साउखलकपगी मतुंग इना प्लास्टिक असी सिजनदबा याद्रबा पोसक अमा ओइरी अदुबु सिजनबा लोइरगा मफम चाना लोइसिनबा मथौ ताई प्लास्टिक असिना थवाई पानबा अखोइ मियोइबा खक्ता नतना सा उचेक उवा लेंगलिपालिबा पुमनमक्ता अमांगबा पीरी मरम असिना प्लास्टिक सिंग असे मफम चाना लोइसिनबा अमदी रिसाइकल तौबा याबा सिंगना रिसाइकल तौनबा मफम चाना थंबीदुना मरी लैनबा मियोइ सिंगना सिनबीदुना हंदक वर्ल्ड इन्वायरमेंट डे की पांदम ओइरिबा एंड प्लास्टिक पोल्यूशन की माई पाकनबा अखोइ पुन्ना होनमिनसी हाइनसु फोंदोखि अमरोमदा नुमित असिगा मरी लैनना पुन्ना हिंगमिनबा मरु वाइटोना हौखिबा ममांगी सहीदा थाखिबा उचारा सिंग मखाताना हिंगनबगी सेमजिन साजिनबा लोइनना सिखिबा पांबी सिंग अनौबा थाजिनबगी थौरम पांगथोखरे पुन्ना हिंगमिनबा मरु वाइटोना खुल असिदा अमदी खुल असिगी अकोइबदा उचारा सिंग हौखिबा मतम खरा असिदा थादुना अमदी थारिबा पांबी सिंग अदु ngak senduna हिंगहन्नबा होनदुना लाकपनी इरैचा पुमनमंगनसु अयिंग असागी खलबु ngakna thamnaba isagi akoibada uचारा अमतंग ओइरबसु थामिनसी हाइदुना अपील तौरकले जून की तांग मंगा वर्ल्ड इन्वायरमेंट डे गा मरी लेना लुक्राम लेरक यूथ क्लब ना अर्बन फॉरेस्ट्री डिवीजन मंत्री पुखरी गवर्नमेंट ऑफ मणिपुर का खुसमनरगा क्लब असिगी अकोइबदा उपाल चामरोम थाखरे ngasi upal sing thabagi thoram aduda aribam premananda sarma forester urban forestry division mantri pukri club asigi president susil soibam secretary L sanjit kumar vice president M manoranjan finance secretary Thiam dhananjoy club asigi advisor sarachan thiam social and cultural activist rakesh naurem amadi club asigi maroiba member kayana saruk yakhi उपाल थाबगी थौरम अदुगा मरी लेना क्लब असिगी प्रेसिडेंट सुशील सोइबमना फोंदोखिबदा ngasi वर्ल्ड इन्वायरमेंट डे गा मरी लेना उपाल सिंग असि थारिबगी मरोइबा मरमदी मालेम असिदा अयिंग असागी खल काइथरक्तुना ngasi मियोइबा अमदी थवाई पानबा सिंगदा पीरिबा अवाबा सैथें कया असिदगी खरदंग कन्ननबगी वाखलोंदनी ngasi gi numit asina lakpasida मालेमगी मियामना सुंगसोय सोइदना उपाल अममतंग थाबियु हाइबा पाउजेल अमसु पिजरी हाइखी चेंज लाकपा मरुइना कोई पृथ्वी से अखोगी महौसा की खुसेम की कोई लोइनेर खुसी मतम की मतुंगिना अखोइना डिफॉरेस्टेशन तौरपा अमदी अखोगी मियोइबगी तौदेबा यादबा चाखोलगी मतुंगिना बिल्डिंग कंस्ट्रक्शन मैम लाकपा मसिदगी अखोइना अदुगुंबा अखोगी अवोनबा अखोई क्लाइमेट लाकपसि खरदंग अखोइना मियोइबना तौगुन तौपली खंजरगा मियोइबजु बुगी मपानतांगी मुखोइदमता अखोइना अंगम खरा अखोइना सिगी पानमना उसा थाबी थरमसि पांथोकचे जून की तांग मंगा लिसिंग अनि कुन मंगा वर्ल्ड इन्वायरमेंट डे गा मरी लेना चेराव सिंह बु नुंगतीगी काजबा अमति इन्वायरमेंट बु सेमगतपदा थवाई हकजांग यावना थबक तौजरिबा सिंगमी टीमना चेराव सिंगी अकोइबा मफम सिंग लूना नाना थंबा इको फ्रेंडली ओइना थंबगी पांदमदा उचारा यांखै हेना थाखरे हौजी होंगलकलिबा फिबम मौसागी खल काइथरकलिबा इसिंग इचाव तोइना थोरकलिबा अमदी साबगी चांग हेंगलकलिबा असिबु
खंथबीरगा यारिबा मखै मियामना उ चारा अमम थाबिदुना इको ग्रीन ओइबा मणिपुर अमा ओइबदा सरुक याबियु सिंगमी टीम ग्रुप असिदा सिनफम मानदबा मियोय लोइनमक यावजै हक्सांग फहनबता नतना महौसाबु योखतपदा ममांग थाना चचबा ग्रुपनी तुंगदसु सिंगमी टीमना चैराव सिंग नतबा मफम अतैदसु महौसागी खलबु कायदनबा होनबदा सरुक चावना याजगनी हाइना फोंदोरकली याकि वायु एनवायरनमेंट के ना कि माने पुरी ना पालन करे बो से हो कि सिंग दावा कामु अपने चराव सिंग से को सारा पुरी ना कि जैसे ये कि को कमी या तारे को हमें ना कि पानी खाव ने ना खान लगा मुझे को पा इधर वो को तो बा को तो सिंग को तो हम लोग और ना पानी खाव लगा हम ये जब कि पानी खाव कामु से ना कि तो ये पानी हिंग वो ना जो ये वो भी अगर तो कि पानी नहीं कावागा नहीं यागा चाबो को पादी के गया मैं हम तकामो का ये नाम को बा ये पानी के तो को ये अपनी पानी जो ये नहीं ना को नहीं पानी के तो ये नहीं है मैं जो ये थाबी यदि या तक न तबा पानी ये था में ये तक बा यदि पुट तिबा न तबा जब तिबा प्रोटेक्शन दी बस में की अंदर का और न लगे को वर्ल्ड एनवायरनमेंट डेगा मरी लेना ngasi singjamai singam thakta leiriba kraida clubna konba mafam singda u chara kaya thaduna hauji honglakliba environment gi phibam asibu phagat hananaba honabagi thaugai club asigi president ke Ajit Kumar na luchinglaga club ki thomi singa loinana lawminakhre u chara thabagi thoram aduda laikai gi naha oiriba mioi kya su saruk yaki वर्ल्ड एनवायरनमेंट डेगा मरी लेना लंगथबाल कुंजा वेलफेयर क्लब ना सिंदुना लंगथबाल कुंजा मखा लेकाइदा लेबा लंपाक की अकोइबदा ngasi उ चारा क्या थाबगी थबक सथखरे हाइरिबा लंपाक की अकोइबदा उ चारा क्या थाखिबा अदुगा मरी लेना लंगथबाल कुंजा वेलफेयर क्लब की प्रेसिडेंट निंगथौजम खोगेना फोंदोखिबदा लमदम असिदा महौसागी खल काइदनबा हाइदुना मियोय क्या उ पाम्बी सिंग थानरी अदुबु उ पाम्बी कया थारमलगा निंगथीना यंगसिनबिदबा असिना मरम ओइरगा मपुंग फाना हौरकपगी चांग नेमलिबने लोइनना उमंग योखतपा अमदी उ चारा सिंग मपुंग फाना हौहनबा हाइबगी पांदमदा ngasi क्लब की थौमी सिंगना ngamjaba u chara khara thajaribani haiki Faitol amadi tatbung khungi National Highway 37 Ziri Imphal lambi pakthorakpada Faitol amadi tatbung khungi lam amadi yungkai sokliba asigi pifam thokpa compensation ngasi phawba pibi daba asida the affected land and standing property owner of National Highway 37 na यामना नुंगाइतबा फोंदोरकपगा लोइनना NHICDL कंपनी ना तादबुंग अमदी फाइटोल गी लंबी ककपगी थबक सुरिबा असि थिंगजिलगनी हाइना फाइटोल विलेज अथॉरिटी की चीफ चेयरमैन PM थांगना वाफम कया फोंदोरकली PM थांगना मखाताना हाइखिबदा अतोपा खुनगिदी लोइना पिफम थोकपा कंपेंसेशन पीखरे अदुबु तादबुंग अमदी फाइटोल खुनगिदी ngasi फावबा पैसा पिबिद्री तमेलोंगी DC ना कंपेंसेशन पिबीरगनी हाइदुना कयारक हाइख्रे अदुबो थबक ओइना ngasi फावबा पांगथोकपीद्री मरम अदुना पिफम थोकपा कंपेंसेशन पीद्रिबा फावबा NHICDL कंपनी ना थबक सुरिबा लंबी ककपगी थबक असि थिंगजिलगनी हाइखी कुंबी एसी की पोलिंग स्टेशन 35 की प्रजा मियागी अवा अना ये कनालिजद्रबा मियोय सिंग याउना एसी असी की तोंगान तोंगानबा मफम सिंगी मियामना सथोक ससिन तौबदा खुदोंग चादबना लेरंबा लंबी थोंग सिंग टीम ऑफ वांगखेम सोबाना सेमजिनबिरकपा असिदा कुंबी म्युनिसिपल काउंसिल की वार्ड नंबर 4 पोलिंग स्टेशन 15 की युमथोंग चामगा यांखै की वोटर सामरी यांखै हेनबगी प्रजा मियामना मपुंग फाना सगतुना अमता ओइना चटमिनरगनी हाइदुना ngasi सोशल एक्टिविस्ट नेशनल अवार्डी वांगखेम सोबागा लोइनना साखत थौरांगी मतंगदा पुन्ना खना नैनबगी मिफम अमा कुंबी लैबुंग मखोंग कम्युनिटी हॉलदा पांगथोखरे मिफम अदुदा माइकै अदोंगी प्रजा मियामगी लाइफलाइन लंबी अमा ओइरिबा कुंबी थोंगखोंगदगी खुगा तुरेन मपान लंबीगी इथाई वापोक्पी फाउदुना चटलिबा थांगा एसी की खुन कया चटखिगदबा
Kumbi Assembly Constituency Manungi Lambi gi saruk sing asi suksem sembidre masi karidagi no haiba taragadi aikhogi miyamna thamoi sengba lucingba khalogdabadagini maram aduna miyamgi damakta yengbirakadaba misak adu haujiktagi wakhal tauba yare kumbi gi miyam asi pangsil lagal leiragumsi mina hariba makai yaba mina tauriba makai yaba toklase mayam asi karamba thakta hingsige karamba thaki miga manana hingsige haibado khanba matam yaure maram aduna afaba leader karamna khangani haibadusu punna khanthaminanabagi matam oire haiba wafam sing phongdongnaki Social activist National Awardee Wangkem Soba Nahai Aikoi ki future asi nungayai phana hena masak thokpa ama ohenba haibase hawgalagliba youth sing semgatpa mathau tai aikoi gi youth sing semgatsi haiba tarabadi nisa gi ipaktagi lapthokhanba darkar oi youth sing masa mau phahanba yamnamak mathau tai hairaduna sarkarna War against drug haiduna sangsilliba khongjang asi thamoi sengna sangsinbagi mami adudi aikoi uba phangdri aduna aikoi gi nahasing asi drug ki ipaktagi lapthoknabagi damakta drug ki problem asi solve tawba ngamnabagi damakta thamoi sengba luchingba khara state asida mathau tai phongdokhi Bangladesh ta lal hauriba parbotiyo Satyagram Jana Samati Samiti PCJSS ki nupi ahum yauna lup asigi asokpa mioi tara humdoi haukiba June ahungi numidangda Agartala City Police na Hapania da leiba Tripura Medical College manaktagi phagatpa ngamkhre Paugi likun amagi matung ina hairiba asokpa mioi tara humdoi asi haukiba me kun mapandagi kuntramathoi phawba makhoigi lup asiga yanadriba United People's Democratic Front UPDF ka Bangladesh ki Sitagon Hill Track ki Pancharida nakal ani ki marakta khuthongna bagi thodokta asokapan nangba singni haina thajanari asokpa sing adu layengna ba India romda sangsilakibani hairi makhoi sing adubu ngarang kota puthoklaba matungda makhatana logi oiba thabak sing paikhatkani hairi PCJSS Santu Group haina khangnariba lalawlup asigi chairman Santu Larma haina khangnariba mioi asi Bangladesh Army amadi Mohammad Yunus anina CIST Regional Council gi chairman ohenduna thamlakhibadagi Indiana mahaki mathakta mieng sangduna lagli Santu Larma hauji Bangladesh ta Minister of State ki thakta ikai khumnaba piduna thamli loinana mahaki PCJSS Santu Group ki Lanmi Singh asibuna mahaki lanai army oina thamli mahak asi Pakistan ki ISI gasu aronba mari thamba misak ama oibata natana mahaki luching makhada Tripura da anauba lalholup Tripura United National Front kauba ama semgatpada jingnaba leibadagi mahaki mathakta Indiana kupsen senari Meghalaya da state asiki oijaba ahanba oina yat ngarang Meghalaya gi chief minister Conrad Sangma umyam lekta launch tawkhre nauna isingda koina ba semliba yat asina state asida lamkoirakpa singda anauba makhalgi mathel amma piba ngamlagani amadi lek asigi akoibagi phajabasu lamkoirakpa singda uba phangalagani ngarangi thauram aduda saruk yakiba chief minister Conrad Sangma haikibada Meghalaya hairiba state asida masagi sahi kungi makhada laiba nahagi masing ase Meghalaya gi apunba misingi sang sada yankhaida oiri maram asina hairiba nahasing asibu thabak phanghananaba kanna honari umyam lekta haudokliba yatki khudong saba asida natana lek asida water sports makhal kaya amadi hi honduna sanabagi khudong chaba kaya makhatana semlagani haina su thajaba thamki Parliament ki nongzu mifam lagliba July kunmathoi dagi hauragani handaki mifam asi laibak asina operation sindur sathakiba matungda pangthokadaba Parliament ki ahanba mifam oigadawri ngarang New Delhi da paumi singda wangang bada Parliamentary Affairs ki Union Minister Kiren Rijiju na hai Parliament ki nongzu mifam lagliba July kunmathoi dagi August tarani thoi phawba pangthoklagani
Nongzu mifam pangthoknabagi matam asi Defense Minister Rajnath Singhna chair loduna phongkhiba Cabinet Committee on Parliamentary Affairs ki mifamna recommend tawkhibani haina mahakna phongdokhi. Mifam asi kaunabagidama recommendation adu President Draupadi Murmu da tharagani. Operation Sindurgi matangda khanananaba Parliament ki akhanaba mifam ama pangthoknaba opposition luchingba singna demand tawringai marakta nongzu mifam pangthoknabagi matam asi lauthorakhibani. Opposition ki demand asigi matangda hangbada minister na rules sengi makhada isu khudingmak nongzu mifam manungda khanaba yagani haiki. Panba yabadi haukiba me kunithoida misam kunithoi hatkiba Pahalgam terror attack ki paukum oina Indiana Operation Sindur asi Pakistan da changjafam piriba lalhauba singi mathakta attack kaya sathakibani amadi lalhauba kaya ama hatkibaga loinana makhoina leinaramba yung kaya amasu thugaiba laikhrabani. Hauzi aroibada maroiba pau amu hana pizari. Ising na thumlaba mafam ayambadasu ising kangthaba haunaragle mafam kayada Manipur Fire Service na miyawngi thangnaba ising mateng pangli. Health Department nasu lem na medical camp sing pangthokli. Malimgi mafam ataida ngasi World Environment Day gi thoram pangthoknabagum ngasi Manipur gi mafam kayadasu numit thoram asi pangthoknari. Amadi Bangladesh ta lal horiba parvotiyo Satagram Jana Samati Samiti gi nupi ahum yauna loop asigi asokpa mioi 16 Agartala City Police na Tripura Medical College manakta gi phagatpa ngamkhre. ISCOM na pijaba pungja sipawgi paw matang swaida loishinjare makhata ba pawgi damak ISCOM mumiyeng taduna dumak laibiyo.